ngasi numida wairam phongkiba tongan manipuri sifongsinga masam thokhiba thawdo wathoksingdagi maruebi i pausing myamna thamjagi anbada kanglei pakki mairadi lakusaraga shem berena lusingduna lamlai singphu sabi lairembi singda u sarakya thakri u thaba matamda imagi maming thabiyu imagi ni hairabadi thariba u sarad numit khuding yingsinduna mapung phaba upalam ohenba ngamgani shem beren usara ama thaba matamda imagi maming haplabadi imagi saktam uningbadagi usara adu numit khuding yingsinduna hingna bohonabada asawu thawdang lawgani haina chief minister nongthomam berena phungtokre ngasi Manipur leingakna forest department na sinduna lamlai singphu sabi lairembi singda imagi mingda upambi amamam thasi haiba hiramda humdraga manga suba banma sub 2024 gi thoramga mari lainana wapam asi chief minister na phungtokhibani chief minister n berena makhata na hai ima leibak tigi hena nungsiba leite ima na punamakni ima na pokpibani maram asina u thapa matamda imagi mamingda thabiyu imagi ni hairabadi tharibi usarad nungtigi numit khuding yingsinduna mapung phaba upalam ohenba ngamgani sei kya gi mamangdigi usara kya thakre adubu mapung phana hogonba ngamdi masina maram oiraga imagi mingda usara thabiduna mapung phana hinghanba ngamna bo hona saiki nakal maromda ngasi usara thabigi thoramaduga madi leidana environment forest and climate change gi minister thongam bisorjina phungdokhibada lamdam asigi haurakliba mahairoi singdasu environment karamna kangani haibigi awareness piba tangai fadi mauksagi khal kai tharaktuna thoaningdaba thawdo kya tholakliba si khutsemna thonmani haibisi khangjinba mathoktai birthday ipok numit natragana thoram ama hekta pangthokpa matamda cake kaktuna sel tinghanbagi muhuta usara amamam thajilabadi mauksagi kai tharakliba khalasi khara makhai kanma ngamgani ki magna hai mama mana masa singbu pikningai digi saurakpa phawba sembirakpa adugumna miyoiba aikhoina su piklingaidigi uwa thajinduna iramdam asi kalasi haina su phungdokhi ngasigi thawram adu environment forest and climate change ki minister thongam bisorjit social welfare minister haikam dingo andro ac gi mla thongaujam siam kumar langthawal ac gi mla karam siam kumbi ac gi mla sansam premchandra meyang imphal ac gi mla kongkham robindro moirang ac gi mla thongam santi lamlai ac gi mla khombatabam ibomsa amadi wangkhai ac gi mla thangjam arun chauna forest department gi maroiba thawmi singsu saru yakhi atopa pawmana imphal geri pok lambi sembi dabadagi ngasi dagi hauna kongba substation mai piba madi irilbung water supply na thingjinbagi khongjang sangsingkhre Manipur leingakna matam kuina lambi sembi dabadagi phibam thina sokpadagi miyamna satok sintawbada yamna sauna awaba mayukna duna laklaba fawba sembi dabadagi July 18 dagi hauna imphal geri pok lambi thingbagi khongjang all kongba road united club organization akurkona miyamga khusamna duna sangsilagnaba fawbada Manipur leingakna thawksadana leiba sibu yamna kana yaningdaba phungdoktuna ngasi nungtil pung ama tabadagi makha taba akanba khongjang sangsinanaba warep lawkhre ngase kongba thongkhongda leiba oriental laborer associations ola club wangkhai kongba pangthokhibra pawgi mifam amada akurkogi co convener seram surjina pawmi singna phungdokhibadi namit mari ni sumna imphal geri poklambi sembi dabadigi lambi thingbigi khongjang sangsilaglabasu mari leinaba lenga ki authority amadi contractor singna wapam amata thamnakte maduna ngasi nungthil punga mata badigi kongbada leiba 132 by 33 kV power substation na electric phangaliba mafam khudimak thingjinba amadi irilbung water supply ni ising pidiba mafam sing sanctionba hunaba warep lawre hari magna makha tana phungdokhibada lawrakliba khongthang asi fawbada Manipur leingakna tabidaba tarabadi ngasi ahing nongyai digi hauna school amadi college amadi essential service sing thingjinbagi khongjang phawa sanctiongani sanctiongadoriba khongjang asida print and electronic media ana ayek amadi lining laison ga mari leinaba thoram sing komthokpa natana atai hiram singda athingba leigani loinana hayeng ayu pung 10 ta pa matam imphal geri poklambi semna biki thawdang loriba mari leinaba Manipur leingak ki department mari leinaba contractor akurkoda yauriba club kungamanga maira paipi lup nifuga manga gi oiba mifam ama oriental laborer associations ola club wangkhai kongmuda pangthokani hairiba miyam gi oiba mifam asida lambi sembagi thawdang loriba leingaki mari leinaba department ki amadi contractor laktuna lambi semdabagi maram miyamda khangadabani karigumba miyamda asengba khangan magamdrabadi madura tholakpa apaphatta ki daita contractor amadi department ki official singna pugadabani hari
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯟꯕꯥ ꯆꯍꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯔꯤ ꯀꯨꯟꯒ ꯃꯉꯥꯒꯤ ꯐꯨꯜ ꯕꯖꯦꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯕꯤꯍꯥꯔ ꯑꯃꯗꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯉꯛꯂꯧ ꯄꯤꯅꯕ ꯋꯥꯐꯝꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ BJPꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯇꯥꯝ ꯄꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕꯤ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯃꯍꯥꯛꯀꯤ ꯇꯔꯦꯠꯔꯛ ꯁꯨꯕ ꯑꯣꯏꯅ ꯁꯦꯟꯕꯥ ꯆꯍꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯔꯤ ꯀꯨꯟꯒ ꯃꯉꯥꯒꯤ ꯐꯨꯜ ꯕꯖꯦꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯕꯤꯍꯥꯔ ꯑꯃꯗꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯁ꯭ꯇꯦꯠꯀꯤꯗꯃꯛ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯉꯛꯂꯧ ꯄꯤꯅꯕ ꯋꯥꯐꯝꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯔꯤ ꯀꯨꯟꯒ ꯃꯉꯥꯒꯤ ꯕꯖꯦꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯂꯗꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯇꯔꯟ ꯔꯤꯖꯟꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯕꯤꯍꯥꯔ ꯖꯔꯈꯟꯗ ꯋꯦꯁ ꯕꯦꯡꯒꯜ ꯑꯣꯔꯤꯁꯤꯌꯥ ꯑꯃꯁꯨꯡ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤꯗꯃꯛ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯕꯖꯦꯠ ꯑꯗꯨꯅ ꯁꯦꯟꯕꯥ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯀꯥꯏꯊꯣꯛꯂꯦ ngasi puthokhiba budget aduna miyamdagi tax lobagi matangnasu ahongba kya purakhibaga loinana sahi amada lupa lakh 3 tanba miyoisingidama lengana tax loroi adumoinamak sahi amada lupa lakh 3 dagina lakh 8 fawba tanba miyoy amana sada manga lupa lakh 8 dagina lakh 10 fawbagi manungda sel tanba miyoisingna sada 10 lupa lakh 10 dagina 10 ganithoi fawba tanba miyoisingna sada 10 ga manga lupa lakh 10 ganithoi dagina lakh 10 ga manga fawbagi manungda sahi amada income lakpa miyoisingi oina sada 10 amasung sahi amada lupa lakh 10 ga manga gi mathakta income lakpa miyoisingi oina sada 13 gi tax launaba ngasi puthokliba anaba budget aduna hairi anaba tax gi thausilasina lupa lising 10 ga 3 ga songa kanba ngamlagani haina union finance minister na house ta phongdokhi custom duty da hana lauramba senpham da ahongmu purakpaga loina ngasi puthokliba budget aduna hana sana amadi sandi da hana sada tara lauramba du sada taruk ta handakre loina platinum gi oina sada 6.4 oiragani hairi anoba budget asina lithium copper oxygen whose copper amadi cobalt custom duty leiroi loinana solar cell amadi panel sabada sangba capital goods singdagi su custom duty leiroi ri india gi city tara gi manungda amadi akoibada industrial park sing samgalagani hainasu union finance minister na lokthokre masigi manungsana national industrial corridor development program gi makhada industrial park taragani thoi sanaba sanction tawre haina phongdokhi mangna phongdokhibida lakliba sahi manga asita leba asigi naha crore amada india gi top company singda internship tawgani hairena su pausda pali atopa pawmana turbung sabal mamang lekai da operation sathabda khusukulai kya fagat pangamle security force ki kangbuna coming operation sathaduna khusukulai kya leptana fagalakpagi manungsana ngasi bisnupur district amada chusampur district ani gi tainaba turbung sabal mamang lekai digi yamlaba khusukulai kya fagat pangam khreidi ngasi pung 3 makhairom taba matamda bisnupur district police taraga turuk suba Kumawan Regiment amadi CRPF ki humdraga mathu shuba battalion ki e company ki apun mati mamana phagok saw ikhai police station konba turbung sabal mamang lekaida thibu humbi thawuk sathabada lotuna thamlambani singnaba khusuklai sing fagat pangam lahiri combined team aduna fagalaba khusuklai sing adudi magazine ga konaba SMG bearing number 18251360 ama single barrel ama 2-inch motor shell ani 51 mm motor shell ama detonator mari gelatine strict mangani pharaba kusukulai sing adu mari lenaba police station sing da sinaduna makhata ba thabak lohat khreadi nakalamoram na hokiba July 18 gi numidang pung 3 lom taba matamda Imphal East District Police na Pangai Bazar dagi KCP PWG gi active member ama phabangam lehadi pharaba mi yeru geripuk laimanai digi Khoirom Ranjit Allies Poidai Allies Rocky Saini Fugumari Apokpa Case Ningthaurel Kawi Mak Hengang Police Station Makhata wa Thabak Lokhanaba Shinakreri Atopa Paomana Mitai ST status demand ga atai atopa demand amataga mantikna ba yaroi STDCM Scheduled Tribe Demand Committee of Manipur STDCM gi lising makhada Manipur gi yellow furup am oiriba maitai bu India gi Constitution gi Article 342 Clause 1 gi makhada Scheduled Tribe ST gi list yahonduna
हानना एसटी स्टेटस फंख्रब यहलक फुरुप अतैदा पीबगुम कॉन्स्टिट्यूशन ngaklo पियो हाइदुना सेंटर अमदी मणिपुर लेंगा अनि कुमजा इंग्लिश ngani तरागनि थोइगी अरोइब सरुक्तगी तकनदुना लाकली हाइना एसटीडीसीएम की पब्लिसिटी सेक्रेटरी एन देबेसोन खुयेक पीदुना प्रेस थोकपा चिरोल सिना हाइरि शोल सिना हाइ एसटी लिस्ट असिद यहोनबिगी अहानब खोंथांगनि मणिपुर लेंगाना भारत लेंगाक मथौ ताबा ethnographic amadi socio economic report singa loinana recommendation ama thabigadabani hiramasigi matangda STDCM gi representation amagi pakumoina India lengakna Manipur lengak ta kumja English singa ni taraga humdagi me kunga mapan da su khangalakhrabani adubu laibak thibadi Manipur lengakna maram ama natragana ama pisinduna ngasi phawba thabidadunu lerakli maram aduna aikhoi mitai maitai miyamna Manipur lengak ki mathakta Pankriba mathau tarib recommendation adu thabinaba sanglaba matamsida taknaduna laklingai seraksida kumja English ngani ga tarago humdagi me humdigi hawraktuna hauju phawu satharakliba kanagumna kangluk irang haina su kaunaba sin Kuki gi lusingba kharagi thawin sindagi satharakpa tamthiraba irang asina maramoiduna maitai status tanbagi khongjang su matam khar leptuna lakli haidi Serol Sinai Manipur lenga ki state cabinet na mitai maitai bu ST list san hanabagi warep ama lobiduna matam sangna panduna lairiba recommendation adu bar lenga thinthadana thabina ba thabak sing paikhatpina ba STDCM na mitai maitai miyam gi mahut sinduna amuk haijari STD mana sibu media gi kuthangda Hanana Sagatpa Fongdopikraba Aikogi Sit Minister Amadi MLA Sin Thabak to Ontoknava Ikai Kumnazari Sit Minister ga Tanabina Hajarakli Sirol Sin Aroi with the Haidibidi Makai Kiadiki Mitagi Lup Mayamna Su ST Demand Sagatpiki Matakta Haina Rupa Tautana Kongjang Power Sanction Rakpasi STDCM na Taram Okpagaloina Ikai Kumnab Usari Dimana Sigi Matana Kongjang Makatana Sanction Minanaba STDCM na Consultative Meeting Pangthokhibra Tana Miyamgi Khanami Pam People's Convention ama September gi saurakna ahanba sel pangtholagani demana sibu sogotuna khongjang phaw sanction biriba atai furup lup singamadi irai sapun amangna hiramasigi khananainabada yawbinabasu STDCM gi mekeri gi nulukna haijarakle hanisu paw sida makhatari atopa pawmana Manipur gi district khara akan mamongna nongsurabaye Indians Meteorological Department gi Meteorologicals Impal ngasi thokpa sirol amagi matung ina ngasi dagi horaga lakliba tang kunga mga fawba Tamelong district amadi Senapati district ki mafam kyada akan mamongna nongsurapa ye haina khangalakti Urkhul None Bisnupur amadi Chuchampur district na ngasi dagi hayeng fawba akhak araw yauna akan manongsurapa ye aduga Kangpokpi Kamjong Tengnopal Sandel amadi Perzol district ngasi mafam khrada akan manongsurapa ye haina sirol asina haidi Atopa pawmana Impal East dengue case ama thengnare Impal East district ki Singjamai Khetri laikai de dengue na naba miyo ama ngasi thengnare haidi paw si hek phangbaga khudak state malaria control department ki mekai digi miyo taraga ni thoine sawa tim ama thajinduna lokhat piya ba susin thorang ki thabak lokhat khre loinana dengue laina sandoraktana ba akoiba mafam singda fogging tawbi ki thabak sataki Masidana tana mafam aduna leiba miyo sing dengue laina adigi mataw karamna ngakthokadagi amadi lawpham thokpa section thorang ki thabak singa mari leinana awareness pibi ki thabak sokre hiramasiga mari leinana state malaria department ki Dr. S Priyo Kumar na phongdokhibada dengue laina asi phaganma ngamba hidak hauju phawba leitri adubu section thorang ki thabak japsana lokhalabadi laina asidagi yamna laina ngakthokpa ngami laina asi thengnana bohonabada mari leinaba malaria department khaktada inthokpada natana praja section kayanu hena wakhal tabiduna laina asidagi ngakthokpa yawa section thorangi thabak munna khangna bhotna minasi haikena su pawsta pali atopa pawmana Manipur mitai pangal revolutionary army da sangam dabi khuldagi miyo emata yawba leite ACC COC All Sangam Dabi Club ka coordinating committee ACC COC na lewak myanggi mafam da karigum wafam kara thamnakli Madudi Sangam Dabi na konba mafam sing haibadi Sangam Dabi mathak Sangam Dabi maye madi Sangam Dabi makha haiba mafam sing asidigi kanaguma ama phawba Manipur mitai pangal revolutionary army da yawkhiba leiti amadi support tawkhiba leiti su haidi hiramasiga mari leinana AC CCOC gi Information and Publicity Secretary Moizing Mayum Abdullah Sahana Press Thokpa Chirol amana hairibadi
ꯍꯧꯈꯤꯕ ꯖꯨꯂꯥꯏ 13 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯇꯩ ꯄꯥꯉꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ MMPRA ꯀꯧꯕ ꯂꯨꯞ ꯑꯃꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯖꯕ ꯁꯔꯤꯐ ꯍꯨꯁꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜꯗ ꯃꯤꯇꯩ ꯄꯥꯉꯜ ꯇꯥꯕ ꯈꯨꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯑꯣꯏ ꯃꯔꯐꯨ ꯂꯨꯞ ꯑꯁꯤꯗ ꯌꯥꯎꯏ ꯍꯥꯏꯈꯤꯕꯗꯨ ꯆꯉꯝꯗꯥꯕꯤ ꯃꯊꯛ ꯃꯌꯥꯏ ꯃꯈꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤꯕ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯃꯔꯐꯨ ꯌꯥꯎꯏ ꯍꯥꯏꯔꯤꯕꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯤ ꯑꯣꯜ ꯆꯉꯝꯗꯥꯕꯤ ꯀ꯭ꯂꯕꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯂꯧꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯄꯥꯉꯜꯁꯤꯡꯒꯤ CSOꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯤꯗꯣꯛꯄꯤꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯆꯃꯝꯅꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ACC-COCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯥꯔ ꯀꯨꯀꯤ ꯑꯍꯨꯝ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯔꯦꯂꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 13 ꯀꯁꯥꯔꯗ ꯃꯥꯔ ꯀꯨꯀꯤ ꯇꯤꯌꯣꯔꯤꯁ ꯑꯍꯨꯝ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯗꯤꯁꯇ꯭ꯔꯤꯛ इनकाउंटर एक्स्ट्रा जुडिशियल किलिंग ऑफ 3 कुकी युद्ध सिंधुना हयेंग जुलाई 14 तेंगनोपाल कम्युनिटी हॉल कुकी सिंगोब मफमबग लोइनना मास रैली अमसु सत्केने हाइदि कुकी थियोरीस अहम हाटखिबगी थवोंग अदु फेक इनकाउंटर गी मनुंग सनब थवोंग मनि थवोंग अदु मणिपुर लेंगांगना अतमनना सिल्लगा पांगथोखिब्रा हाइबगी पेन फोंदोलदुना तेंगनोपाल कम्युनिटी हॉल तुआन कुकी सिविल सोसाइटी ऑर्गेनाइजेशन अमदि मियांगी ओइबा मिफम अमा पांगथोकलबा मतुंगदा तेंगनोपाल डिप्यूटी कमिश्नर तुआन वरोल यावब मेमोरेंडम पिसिंगनि मियांगी मिफम अमा अमदि मास रैली असिगा मरी लेना तुआन कुकी कम्युनिटी सिंगना सेम साब लइख्रे थौरा मदुदा KWUHR तेंगनोपाल डिस्ट्रिक्ट की प्रेसिडेंट जोंगबॉय KIT की प्रेसिडेंट खैमांग HTC की प्रेसिडेंट काइखोलाल अमदि लाइबॉय GS न वांगांगनी हाइदेनसु पाउस्ता पली लसुलकपोइना तेंदकपा तोपा पावमनमु CLP लीडर ओइबोबिदा मेमोरेंडम पिसिनख्रे थासिगी तांग तरागा मरीदगी हौरगा मणिपुर की तंपाकी चीफ मिनिस्टर याउना MLA निफुदा इन्वायरमेंट की एजेंडा अनि याव मेमोरेंडम मखाताना इन्वायरमेंटल एक्टिविस्ट मणिकांत मुतुमना सथरी ngarangsu manipur gi hanagi minister CLP leader hausikna thawal kendra gi MLA okram ibobida memorandum pisinkhre environmental activist manikant mutum lakpada okram ibobina taran okyamadi manikant mutum na handak lokhalakliba point ani yawba memorandum asi one thok yamna leiba generation asi gi damoktari tangai fadaba mani haina o ibobina phongdokhi haidi ado hausikuna di myam paus mata sa lo sinjarage masu myam puna no update ngaminase